Rom Taba Matam accident ama Thokkhre press Phangba paw amagi matungina IMPHAL ROMDAGI passenger PUDUNA LAKPA TATA magic GARI ama IMPHAL ROMDAGI HAIDARAKHI AMADI WANGOI ROMDAGI school van da MAHEIROI LOUBA CHATPA LAKPA SAMAROU KANGJEIBUNG LAMPAK MAPA YOUBAGI LAMBI ADUDA accident THOKHIBANI accident ADUDA TATA magic Chaorakpa Komla Khong Makha Lekaidagi Haibok Mayum Sarukhan Chahi Kuntaru Apokpa Haibok Mayum Amutombi Kawi AMADI school van Thorokpa driver aduna oinam saubu maya lekaidagi khumanthem Brojan Singh chahi nifumathoi apokpa leikidraba khumanthem Mohindru accident asida Tata magic Thorokpa driver haibok mayung Sarukhan fibam lushilakpadagi Wangoi dalaiba community health center CHC Wangoi hospital da pukhatuna laying laba chatharaba matungda fibam khara henjilakpadagi Langkol dalaiba Sizo hospital da refer Thokkhre Thokdogasi matangda Wangoi PS na FIR ama register tawduna Thokdogasi matangda Wangoi PS na thijinba hokre haina pawas na makhatari